hojik phobagi manungda report kana dawa tawri hairi madi Israel amadi Palestine Israel amadi Hamas Israel amadi Lebanon gi Hezbollah gi side tagi war chatharak pasina war ase yam sathina kansillakba amadi Hezbollah gi strike ase matang drone amadi rockets ne masi kansillak pasina maram moiraka hojik Israel gi nagarika makhoi gi masagi missing masagi lamase thadok tuna chatnakri se 7 lakh suresini 7 lakhs Israeli mahujika Israel thado kun sakre maudi masida future security lete amasung ekoi sibana tan upai lete haibasi khanrak pakanglup amma makhoi ase hojik Europe tara amunungda hanadi makhoi Europe nomdagi lakhiba ngaktani Israel cha han leiram ponate adu makhoi sem group tungda ekoi gi lam leire ekoi gi leibak leire haiduna matang phujin rakhibani adubu hojik mafam sida oirliba condition ase amna mong charak tabasida makhoi ase chenaraga hana makhoi leiram famtuda amuk nauna settlement oibagidamagta chatare haibase hujik 7 lakhs sini hadak marakchi wani masiam choba Israel ki back point amani makhoi gi mi yam khalak bagi chairak asida war asida maram oiraka chena krise masim leire aduga Trump hujik lakle aduga bak na haikrabani madi Iran na hujik tawri phawsi tawsanu aduga Middle East ki war ase hujik cha tripa asidagi hengat haningde amasung hengat tanaba I hotna ni haidura haijabani adubu Trump lakle kaino war di adum hengalakli maramdi America ki help Israel tele plaite German ki help German is important oina help to Israel ta aduga German na 400 drones amasu Ukraine da pikre haipani masi su Ukraine gu war se Ukraine ki support ki tamta amrom da Japan am the South Korea su Ukraine ji support to selakpa masi ki matak long range missile sing used of the opportunity su pira bani Russia gi manung da Ukraine da aduna Biden lai phawsi da Russia am di Ukraine gu war se chop escalation am oi bagi chance le So, Iran ki nuclear program tawrakliba punmak asida Trump na haikre maduti never Iran nuclear bomb sabdi share iduna aduna maka Iran ki side Trump challenge tawrakre madudi Aikoi nuclear sai sate masidi koi gi manung gi opwani adubu aikoi gi program singe mathakta Trump nangna khut tharak pa yaroi sini aduga aikoi ga loyna chamna marup omagumna nuksirina chatmina se haide khoi so open ni adubu karigum adu natraga de haujik su Middle East ki phom kya da war chathari dana war di oiri phom kuding da high performance Iran na mention tawki Trump the challenge tawki Trump Amarom da Iran ki supremo leader Ayatollah Khomeini aina hamalai dise masi Khomeini Ali Khomeini mak ase koma da lai kre amasung mak ase yadre hakchang yadre sibagi tangpham yo kre haibo phom se am kan nei na kre adupu report amna hujik phai yes mak ahloire 85 86 jalak pa hanni adupu mak ase hujik si kibi aisini adu mak hakchang je complete yadre haiduni am kan nei na kre hujik ka Khomeini ase si kiba taragati si ba haibishidi sibta bani aduna si kiba taragati mak ki matungda kana lakani haibishidi chawrba masigi discussion amusu Iran manungda oire ali Ayatollah Khomeini se West Kanglup ki di Israel ki di yam chawpi yekna bani shaitan ne hari poni makoina di shaitan ne masida chakragati akoi shanti da laini hari bani aduna hoju phawbadi kaim leite sibagi position da leite adubu mak asi ki post is da kana lakani haibase mati hoji kam kan khana rakle amrom de Israel gi makhoi gi yam chorba nupi ofsara mana article ma ikre sini maldi gaza gi manung do wala se adugu condition tani maldi IDF ki force almost maximum masom da war to bi chatting di sini hojik makhoi gi thamoi nung da pam da ba se yam pok le sini aduga ngasi gi makhoi gi IDF ki force mari sniper na attack to ki habsi da interesting wapam ma yauri maldi masida chorba ofsara ma yauri sini iPhone 15 lawraga building amata building ki makhoi gi pillar ma ki maning da ki ma ki makhut si pocket ama hap laga pocket sina ma ki phone ka selfie ka se lawduna mayum da pi bagira ama pi bagira masi tawduna leiringai tanjani iPhone 15 ni hairi masi report singna aduga masi kap tuna leiringai tanjata ya amna lapna maningnom da ki yamna lapna sniper singna Palestinian sniper sina masi thomla khipni haini am summa kok sida tak panba masi de hekta mafam da taba masi atopa idea forcing na maki iPhone 15 si lokhiram lani masi kum pa ofam dani aduka makoi se safety na te maudi iPhone lawdana ai ki photo lawri aduka ai koina si tawri sum tawri haiduna
haifetta ma utkani ki aduka maki mari matang tu macha lemgani makhoi da pi bagi damak tai koina war zone da war mafam da sok nari sini sumni adupu maduki nupa do observe ni am job rank ki mi ni hai che iPhone 15 selfie loading etan jada makok ta kapan asiguma condition kaya ni ga samang do se sathi group ni wala sathi group so adum pi jara ke ko